Manipurgi MP ahumna any Kuki Draft Kuki Chieftainship NRC gi matangda Parliament da puthoknaba MMTU na dabi tawrakli. Tha asigi kungani pandagi haugadoriba India gi Parliament mifam asida Manipurgi MP ahumna Manipurgi Maruoiba issue oiriba any Kuki Draft Kuki Chieftainship amasung NRC gi matangda Parliament da puthoktuna thabak oina pangthoknaba taksinbiu ngasi press club ta pangthokkiba paugi mifam amada MMTU gi secretary organization ta khelambam Parijana Fongdokre MMTU gi Maruoiba Thaupuba kaya yauna pangthokkiba paugi mifam aduda takhilambam Parijana makata na haikibada Manipur gi ST list gi ani Kuki Tribe haibasi lauthoknabagi damak Manipur sarkar na haukiba chahi 2018-2023 amasung 2024 da warif lauduna Union Government ki Register Government of India da thakre haujik masigi matangda kari thabak paikhallibage haibadu puthokpiu Kuki Chieftainship Act di Manipur Hill Area Acquisition of Chief Right Act 1967 asigi matangda chieftainship ki chotnabi asi thingnaba hojik fawbada Manipur da karigumma thaba amata paikhatana leibagi maram karigino karamba matamdagi thaba oina pangthokadagi amasung hojik Manipur da changsilagliba mitop sing maru oina yumthangnariba Myanmar dagi illegal immigrant sing asi thingnabagi damak hojik fawbada kari thabak laukhalabage lamdam asida NRC pangthokpagi thorang leibra amasung karamba matamda hogadagi haibigi matangda Parliament da puthokpiu 1951 da fonglakhiba Manipur gi ST list da Manipur gi tribe kungatavret yaurokpaga loinana any Kuki any Lusai any Naga hariba tam sing asiga loinana yauraki adubu 1965 da Kaka Kalelkar Commission na thaizilaba matungda any Kuki any Lusai any Naga hariba tam sing asi pumlo lauthokhrabani adubu 2003 da Manipur lengana karamba kangbu no kananu khangdaba ST list su yaufam thoktaba ani Kuki tribe hariba tam asi ST list amuk nauna hapchinaba waref lauki waref asi chingda lairiba thadau community amasung khunda minariba yalomi sengna yamna kana yaningdaba fongdokpa su laikhrabani waref asibu amuk handoknaba Manipur government na 2018-2023 amasung 2024 da waref ahum laklauduna India gi Register General da thakre adubu India government ki maikai digi ngasi fawba kariguma thabak amata paikhattana leiri amaromda India lengana Manipur gi kangluf kunthraga maribu ST list ta yawankiba sida furup sing asigi ethnography report amata thakiba leite aduga maitai singna Indian Constitution gi article 342(1) gi makhada ST list chanbadadi ethnography report tharak tabana thabak paikhatpa yadabani haina thaidoktuna leire Manipur da Myanmar dagi illegal immigrant changsilaktuna khungda fampiriba asi Kuki Chieftainship right asini asigumba chanabi asi lauthoknaba Manipur Assembly na 1967 ki January 10 da pass tawduna amadi India ki president nasu chahi aduma ki January 10 ga mari da SNP duna January 19 da gazette notification thokre adubu egasi ngasi Manipur gi Kuki singna taba chingi lamdam singda chatnaduna karamna leiribano masina Manipur asi mitomiyan cha singi hinghanfam ama oiduna leire chanabi asi Mizoram dadi 1954 dadi muthatkrabani Manipur gi khwaidagi chawba yalomi singda singnarakpa aruba wafam amadi mapandagi changsilakpa illegal immigrant singi issue asini nauna khul 2,500 helak laba asigi mathakta anaba khul kaya leptana semgalakliba sida India lenga ki karamba mieng na yenglibage India lenga na mitop khandoknaba semliba task force kari tawribage haibasi karimata khangmangamde census ki mamangda illegal immigrant khandou lamdam asida NRC tawduna mitop khandoksi haibada India lenga na ngasi fawbada pakhum amata pirakpa leitri hairaduna India amasung Manipur lenga na Manipur buchingtam Thugaiba amasung furup masel nungsinahan danabagi thawsal kaya asi ngalingai matamdagi chathaduna lai hainasu penda wafam kaya phongdokhi loinana MMTU na thamliba wafam sing asi leiba miyamgi interest ta MP ahumna parliament da thamduna thabak oina paikhanaba daksinbiu masigi mathakta Manipur da leiriba political party sing miyamgi mihut oiriba singna thabak oina paikhat pinaba party gi khenaba leitana thodang lobiu political party amasung miyamgi mihut singna luraba tanfam asida khenaba leitana apunbagi thodang lobiu haiki Dipang thokpa haibasi Manipur miyam gi ningtamba fangbagi thoram nate Manipur bu India na khudam chansilakpani khudamni India gi Republic Day Manipur gi Republic Day nate hairi lakadari ba chahi mari gi manungda sabagi changka hena wangkhalakani report kumja 2025 tagi 2029 fawbada malem sida sabagi chang Celsius degree 1.5 hengalakpa yai haina World Meteorological Organization WMA gi report amana phongdokre malemda sabagi chang nongmagi hengalaktuna miyoiba khak natuna thawai panba khudingmakta khudongcha daba kaya marumay narakpa yai haina so report aduna phongdokli hojik fawbagi oina kumja 2024 na malemda sabagi chang khwaidagi wangba chahini haina launari malemgi tongan ba mafamda umang kokthorakpa amadi singmai thabagi chang hengalakpana malemda sabagi chang asi wangkhalakpani hairi kumja 2015 da malemgi ayingasagi khal kaihandana thamnabagi matangda pangthokiba Paris ki mifam na mahusagi khal kaihandana thamnaba thorang kaya lokhalakli
haina waref lawba leikrabani mifam aduda lawkiba warefki matungina malemgi tongan tonganba leibaksingna aying asagi khal kaihandana thamnabagi matangda lokhatpa thawrangsingi oiba report ama pikhalangnaba khanganki maruoina kumja 2031 dagi hauraga kumja 2035 fawbada paikhatpa thawrangsingi report ama UN Climate Change Office ta pikhalakadabani haina waref lawki WMO gi report na hai kumja 2025 amadi kumja 2029 gi marakta malemgi sabagi chang asi kumja 1850 dagina kumja 19,000 fawbada oikiba pibam adudagi yamdrabada Celsius degree 1.9 yauna hengalakpa yai hariba chahi marigi matam asigi manungda ka hena saba asi chahi ama yaurakpa yai maduna maram oiraga mioiba khunai amadi thawai panba khudingmakta achauba chaitheng ama soidina pirakani haina WMO gi report na phongdoragli WMO gi deputy secretary general ko Varif na hai hojik fawbagi oina malemda sabagi chang khwaidagi wangba chahi tara khandokpa ngamkhre matung tarakpada sabagi chang amuka hengalakpa tarabadi lahu singuda akaiba thoraktuna chingjak phangdabagi awaba kaya marum mayongnarakpa yai Khai Asiagi matangda mahangna hai mamangi chahi singa yengnaba matamda Khai Asiagi laibak ayambada nongjugi chang hengalaktuna mioiba khunaida achauba chaitheng ama pirakpa thengnare India Meteorological Department IMD gi report matung inna hokiba chahi mangagi manungda chahi maridi nongjugi chang ka hena wangki maduna maram oiraga iseng ichau thoktuna mahi marong kaya marum amangata thokhi nongjugi chang hengalakpaga iroinana sabagi changsu asum hengalakli malemgi tongan tonganba mafamsing maru oina India da sabagi chang hengalakpa amasung ka hena nongchurakpagi matangda IMD gi report na hai Central Equatorial Pacific ta saba hengalakpana maram na nongjugi chang hengalakpani amasung sabagi changsu hengalakpani haina hiramasigi matangda thijiliba akhang aheina mot piri Kuki terrorist na minungsi leitana risikanta hatkibagi thawong condemn tawi thasi kunngama thoigi numidang pung 3 makhairom tarakpada kakching khunau ujan makhongdagi M risikanta kuntraga nipan apokpa M tomba kauba mioi ama Churachandpur district ki tuibongda leiba chingnu haukif amagi mayumdagi faraga Kuki narco terrorist na minungsi leitana nongmaina kaptuna hatpikibagi thawong Kokomi Juribam branch na akanba mongda yaningdaba phongdorakli Kokomi Juribam branch na makata na haribana president rule lengak na amadi leiriba central forcing asina micham miyamgi punsi kanba ngamdaba miyamgi lanthum ngak senba ngamdaba haibasi laibak thibani micham sing sigi punsi kanba ngamloidaba oirabadi leiriba security forcing athubada manipurdagi lauthokpikro Chin Kuki narco terrorist gi control makada central forcing asi leirabra haiba wahang oina hangba matam yorakle mioi amabu halabat matung lupa lakh tara pigani hana lauthorakiba asina micham miyamgi punsi karishu leitana lawi takpani hairi chahi kaya lepluraba Indo Myanmar threat haungnaba wari sanakre 2021 dagi matam sangna India amasung Myanmar ga Manipur gi more fauna trade exchange tawbagi thabak sing lepluraba matung leiba ani FC gi lalon itik tawnaba hunabagi damak leiba ani gi delegate sing Myanmar gi capital Naypyidaw da pangthokre hairi official oiba pau gi matung ina hai Naypyidaw da pangthokhiba leiba ani gi delegate sing mifam aduda matam kuina lepluraba land trade haibadi leiba ani gi lalon itik tawnabagi thaba adu hauba yan abagi damak road map ama semduna bilateral land trade asi athuba matamda hauba yanabagi damak kupna khanakhi hairi leiba ani asina land trade haukiba se India gi oina moreda leiba integrated checkpost aduga Myanmar gi tamu town fauduna matam sangna leiba ani gi trade exchange asi tawduna lakhibani adubu Myanmar romda 2021 gi February tha da kup thoktuna charangnaba Laikhibadagi India amasung Myanmar ga tawnaramba lalon itiki thaba adu leptuna lakhibani nauna amuk leiba ani asigi trade hinganabagi damak Myanmar lengana su tamu town da makhoi gi oiba integrated checkpost ama saba loikre hairi Naypyidaw da pangthokhiba joint trade committee na nauna hangdokadariba land trade exchange ki thabak sing asibu atat akham leitana chathaba yanabagi damak leiba nimakta lambi thong fagathanba border infrastructure hengathanba custom gi procedure sing ningthina pangthokhanba rupi amasung kyad ani gi trade settlement mechanism lehanba haibana chingba singi matangda khanaki hairi ningsing bayai India amasung Myanmar gi marakta chatharamba trade exchange aduda 2024-25 fawbada $2.15 billion yobagi asa thamkhibani masigi mathakta leiba anina bilateral trade asi ningthina pangthoklabadi 2030 da $5 billion fawba yoba ngamgani haina asa thamli India gi oinasu 2024 gi December thada India government na Myanmar ga leinariba bilateral trade asi nauna hingat hanabagi pandamda India amasung Myanmar ga lona ba border da designated entry amasung exit point nifuga humdoi hangdoktuna Myanmar romdagi changlakpa mioi sing border dagi kilometer 10 fawba board pass piduna chalhanba yabagi khongthang sing lokhotpa hukre nauna chanagadariba khongthang singi manungda hariba designated entry amasung exit point ani
asi ningthaukabagi thangja fawba ayuk pung 6 nungthil pung 3:30 fawba hangani aduga border lanthok lansin tawbasingbo Assam Rifles na security screening tawgani police amasung health services na health checkup amadi biometric details sing lauduna QR code sijinaduna miyoi sing adubu masak khangdokani hari Security Force na lalauba ahum fagat pangamkre Security Force ki kangbu na ngarang Tecnopal District ki Machi Police Station ki manung channa Jongam area da thibahum gi thabak chathabada Pripak Pro gi miyoi ani fare haidi faraba miyoi sing adudi lalhaulup asigi self style corporal Moirangthem Tondon ba singkun Elias Tonsenba Leifam Hairok Part 2 Devi Mandaf Laikai Thawal District amadi Laikhuram Yaifaba Singh Kunga Humdoi Elias Yaikhunba Leifam Imphal East District ki Faknung Makha Laikai ni hari Makha na ngarang Security Force ki kangbu na lalhaulup KCP Taibangan Group ki Kedar amaso Imphal Police Station ki manung chana Kerkupat area dagi fare haidi farba miyoi asigi maming Salam Bisapati Singh 38 Elias Kebo Kawi Leifam Imphal West District ki Hawam Marak ngangom laikai dagi ni miyoi asi miyam dagi namduna sel thum khaibagi thabakta chenabani mangondagi mobile phone ama recover tawre haidi Kanglaipa apunba kholau gi update dagi lokacharake praja dagi sel khaiba PDF khara setat khre military na mafam Naujun South Kin area